SAWOMBUNG BIRAMANGOL COLEGE की Department of Manipuri की Assistant Professor AMADI COLEGE ASIGI and SS Program Officer Dr. Laishram Landhoni na Asian Council for Education and Research United Kingdom na Nelson Mandela International Excellence Award listing ni kunmanga Piduna Ikai Khumnaba Utkhre Dr. Laishram Landhoni na oza amo oina mahiroi singi damak kathokpa amaga loina na hotnarakiba kaya adubu sakhangbo oina award asi pirakibani Mahakumja lising mga samapan humpumathoi ki November amada Brahmapur Bamon Laikai Thangjam Lairaktagi Laishram Mani amasung Laishram Ongbi LEIBA Kubi Anigi Machaningol oina taibang khongdarakibani mahakna kumja lising masamapan marfunipan da Manipuri language amasung literature da master loisilaba tungda sahi adumakta da MPhil loisinki kumja lising masamapan marfudara humdoi da Viet loisilaga mahak kumja lising ani kunda linguistic da PhD funky mahak ngasi fawbada national amasung international gi thak da pangthokpa seminar tara mangarom saruk yakibaga loinana workshop tara humdoi romda saruk yakre Magna kathokpaga loinana hotnakibasing adubu sakhangbo oina Principal Awards for Dedicated Service listing ani kulmdoi Principal Awards for Voluntary Service amadi Principal Awards for Best Conduct listing ani kulmdoi na jingba lemjanangai oiriba award kaya piduna ikai khumna kharba adugma misakni mahak haujek Manipur gi tungan literary amasung cultural organization kaya gi patron member amasung life member su oiri